KNAB gi attack matung hojik su Miyoi kunga mathoi thiba khangdri khunjasna AR lauthokadabani haina khongjang sangsinkri Myanmar base toba KNAB gi kangbuna Indo Myanmar border gi sarukta leiba Kamjong district ki Soro Wangli amasum Namli di attack tawkiba thawdo aduga mari lenana hojik su naga nupi ama yauna Miyoi kunga mathoi thiba khangdri amaromda mafam adugi khunjasna asang khulenda leiba AR lauthokadabani haina akan mokhongjang sangsin bawkri pausna makhatana hairibana KNAB gi kangbu singaduna namli Soro amasung Wangli da leiba yumsing tumna mai thakraba matung hojik khuladu kuntak lanchiba samanari aduma pu thawdo aduga mari lendana kangpakat village tagi Olina ningsen kauba mayauna Wangli market sangjafam lauduna leidiba Myanmar refugee ogum yauna punna Miyoi kunga mathoi thiba khangdri etega duga mari leinana ngarang digi mafam khangduna leirakhiba Zimgran ningsen hariba Miyoi dudi ngarang numidang pung tare taba matamda Wangli village ta leiba ma ki mayumda thunglari Zingren hariba Miyoi si Wangli market ki secretary oina leibani KNAB na Wangli market attack satakhiba dugo mari lena thiba khangduna leirakhiba duna Khudong thiba nanglamgadra haina imung manunggi Miyoi singna yamna pakhatna leiramani adobo Zingrana ngarang numidang mayum thunglaba matung miyamda hakhibada ma KNAB gi kangbuna phabanati militant singna ma ki mayum mai thana ba masum attack tawna basanglakiba duda mafam madurigi nan thoktuna sialaga lotuna leirubani haina phongdokhi pausna makhatana hairibana KNAB gi kangbu singaduna khul ahum asida ayuk angan mapung mari dagi hauna ayuk pung tare taba phaw khul gi yumsing mai thaba yauna afaba makhal gi khulai sing sisinaduna attack sataki thawdo aduda mafam madura station tawduna leiriba Assam Rifles ki maikei digi khuthanba tawkhidi adubu NSCN gi naga army sing sangsilaktuna KNAB gi kangbu singaduga nomai kapnabadigi foreign militant singadu mafam madura gi hankibani thawdo aduda foreign militant singadugi maikei da asu apan nanglambayai KNAB gi militant singadugi maikei da makhoi gi marol da nomoina panduna sukli haina lawba makhol takhi adubo NSCN-IM gi maikei degi asu apana mate yaukhidi marak sida KNAB na border village ahum masida satakhibi edegadu wongdung amasum Assam khulenda post hangduna leiriba Assam Rifles ki kangbu sing yawi haina khunjasing gi maikei degi phungtokladuna mafam madura leiriba Assam Rifles sing lauthokadabani haina khongjang sangsin bawkri khunjasing gi maikei digi hairibana attack adugi nongma watlingai me taruki nungthil pung ani taba matamda khulsing aduda Assam Rifles ki kangbu sing laklaga enquiry tarongki madugi matung mathang nongan ba ayuki pung mari tabada KNAB gi kangbu sing aduna attack adu satharki binari asigumba ain kaina tarappa thabak sing asi Manipur lengang na thingnaba thabak paikhalakpa matamda Manipur na mapung phana sogoli hakiri Khunai ama sakhotpada lingzel manaba saugotnaba masum tengbangnaba mathau tai MC unification English nganiga kungo homdoi me ahumdagi tholakhiba lanasina maram oiraga awabagi pankai khamthengna mayuknaringi sairaksida laiminari ba furu kanglup singna mibu apangba sibigi thawngasi ngaktab ngamdi Khunai ama sakhotpada lingzel manaba amana mabu saugotnaba tengbangnaba mathau tai haina KCP PWG MC unification gi PRO singkhai nganbana thadorakpa sirol aman hairi Siol asina makhatana hairibana party asina ngasi phawba nation asi yaifanaba miyam gi marakta lariba amot pasing asi ngasi phawba sengdoktuna lakni matungdasu asumbagi damak lepkhigani miyam gi isupa kangleipa asibu mangnaba sinba singbudi lupna kaidong nungdasu yengduna leithokloi corruption amasum namthak toraga hingani khanba wakal kangleipak miyamna thadokpinaba lupki maikei digi khangalakli ngasi aikoina wariba sigi maram aikoi laiminariba yelomi singasi lengzel manadabadagini laiminariba furup kanglup khudimak lengzel manarabadi kananasu laksaba ngamloi maram aduna aikoi haujiksu makeup thoktana laikhisi haribra iraiba sikansi hairabadi aikoi haujik apunbagi saktam sagatminaba sangyaki amana mabu sagonaba tangai fadaba matamoiri kanglaipa asida lairiba mipung khudim angna iramdamasibu ngakminaba mathautai asigumba lengzel manadaba amana amabu tuhotnabagi thawong asi tawdanaba kayara khana warning tawkhrabasu party bu thawai usitaba amadi singnabagi damak singjamai bamon laikai da leiba Guru Mayum Aribam Sewananda Sharma Guru Aribam Babanda Sharma amasung Guru Aribam Sadananda hariba miyoi singasi numinini fawbagi manungda party da paw forakadabani miyam ge meyok te lairiba singasi kanglaipak miyam ge maikei digi lapna thamnabasu khangalakli iramda masigi lairiba
CSO organization laikai gi mera pai ima sing amadi club ki isil inaw sing aran ba taw sing sigi mathakta thabak lokhat pada kadi gumba makhala mategi awaba phungtok pidana ba party gi mekedi kanglei pak miam na khangadi haidi mayam na toina hangduna lakpa bio 360 gi coaching karamba matamdagi haugaduina khawrang na ngainariba detail makhad reizari NET 2027 gi biology foundation course sarjayentagi bio 360 NET success center da lakliba June gi first week tagi hauzaragani biology gi oina NET ki special center oiriba yamna trusted oiraba bio 360 gi class timing si ayuk amasum numidang wairam base ani thokna tawjagani coaching center sigi oina yam special oiriba feature amana fee tangi habigi awaba leidaroi adomna pamba affordable fee usoidan oiragani NCERT based study material regular test series NCERT line by line coverage 9-month foundation course plus 2 months revision course yauna ahenba special features and pigadori ahanba lakpadani hena khudong saba pijagani hauzamak pau phobiro akhoi telephone number di 8575587677 ni akhoi gi address na kaisampat laimajam laikai len 3 ni Lancha Kuki Village Mai Thabagi Laman Khumba Oiramle Kamjong District ki khul ahum adu mai thakibani BBEF Haukiba me anida Kamjong District ki manung sanma Lancha Kuki Village mai thakibadugi Laman Khumba Oina Kamjong District Wangli Soro amasum Namli Village hairiba khul ahum asi mai thakibani haina Kuki Zau Am Group ama oiriba Village Volunteer Eastern Zone gi mekedigi claim tawkri khulahum asi village volunteer Eastern Zone mai thakibani haina claim tawrabasu ground laidiba asingba wapum asigadi yamna khetnari hauzik phawbada khulahum mai thakibasigi manungda Wangli market khaktadagi Miyoi kunga mathoi thiba khangdri organization asigi maikeidigi atopa community singda ka henba thong sing sathaba natraga laman khumnabigi wakhalon amata laiti edubu NSCN-IM gi faction ama oiriba Eastern Frangna urkhul amasung Kamjong district lairiba Koki community singda landabagi thong sathariba dugi Laman Khumba oina thong adu sathakibani NSCN Eastern Frang amasum masiga satminariba kangbu singi mathakta target tawkiba thawdo aduga ikan kanadana lup asigi maikaidigi su athuba matamda handuna noi kapna badagi nakal anigi marakta nomai kapna ki thawdo asi NSCN Eastern Frang amasum makhogi satminariba kangbu singda piba message amani NSCN ke AY gi saurakna kedar kunthra rom namli amasum Kangkum area da laidibe NSCN Eastern Frang gi kangbu singa du support tawboina deploy tawri masiga loina NSCN Eastern Frang amasum masiga satminariba kangbu singna Koki community singi mathakta sathariba thawong singa sida Myanmar based tawba Sani Nationalist Army SNA gi kangbu singa sina operation gi oiba tengbang kya maspiri marak sida Myanmar based tawba khul ahum mai thabigi thawdo sida hakthengna senabani hariba kangbu sigi maikai digidi namli soro amasum Wangli khulgi yum sing mai thabigi thawdok sing aduda makhoi senadi haina yaningdaba phongdorakri Myanmar based tawriba Kuki arm group singna Indian territory manungda thokpa thawdok singda makhoi senadi haina singdorakri Bosiamna loba HSLC exam gi phalak thokri sayesi gi oina mahairoi sada 88.74 gi sangna pass tawri Board of Secondary Education Manipur na loba HSLC examination gi phal nasi lak thokri sayesi gi oina exam asi da pass tawbi sang asi sada 88.74 ki pass tawbi percentage asi hauki bisai ani rom asiga yengnabada khara nemna sakhi English singaniga kunga marida mahiroi pass tawbigi sanga si sada 93.03 aduga English singaniga kunga mangada na sada 93.9 yoki say sigi oina puna mahiroi lising kuntraga taruka satrega kunga taruk enroll tawbada mahiroi lising kuntraga taruka saungaga humdraga mapan parikya thaki aduga parikya pass tawkiba mahiroi gi masingna lising kuntraga nithoiga samriga yankhiga mapan oki Mamangi matamna Bosiamna lowa exam singda topper system leirambadu National Education Policy 2020 gi anoba system adugi line da English singaniga kunga marigi taraga mangada Manipur government na thokiba order magi matungina sahi adumaki April kunda Board of Secondary Education Manipur na mifam pangthoktuna laukiba warep ki matungina grading system asi sanaba horakibani exam asi gi certificate kam grade system estimate asi
स्कूल सिंगी ऑथोराइज ऑफिशियल सिंगना था असगी कुनगा तरुक्तगी बोसेमदगी कलेक्शन तौबा यागनी प्रोविजनल सर्टिफिकेट कम ग्रेड 60 मसी कोऑर्डिनेटेड सिंगना एप्लीकेशन फॉर्म की ओइना लुपा चाम अमसु मसीगी मथक्ता एहेन लुपा लिसिंग अमगा चौंगा थीरगा बोर्डगी कलेक्शन तौबा यागनी सही एसीगी ओइना आईडीपी महैरोई पुना सहुंगा मौद्रागनी थोय इनरोल तौखिबगी महैरोई सहुंगा मौद्राना एग्जाम थाबगी मनुंगदा सादा 83.85 की सांगदा महैरोई सहुंगा कुनगा तरेट पास तौरी सही एसीगी ओइना डिस्ट्रिक्ट वाइज की ओइना महैरोई ख्वाइदगी यामना पास तौबगी सांग असि संडल डिस्ट्रिक्ट ओइखि डिस्ट्रिक्ट असि की ओइना महैरोई पास तौबगी सांग असि सांगदा 97.38 योखि इम्फाल वेस्ट ना महैरोई पास तौबगी सांग असि साद 88.64 इम्फाल ईस्ट ना साद 88.59 थौबाल ना साद 96.30 बिष्णुपुर ना साद 90.98 रुखुल ना साद 89.32 चुसामपुर ना साद 83.13 सेनापति ने सादा 80.18 टेक्नोपाल ने सादा 84.43 जिरीबम ने सादा 74.59 काक्सिंग ने सादा 91.51 कमजोंग ने सादा 83.57 फेरजोल ने सादा 86.36 कांगपोकपी ने सादा 82.44 नोने ने सादा 95.42 दुगा टेक्नोपाल ने सादा 90.69 ओखी नोंगमै कापसिलमली ngara numidang pung taramathui taba matamda Imphal East ki Sagolmang Police Station ki manung sanba tangkham awang lekai da leiba sanjam tomba sa yang kai taruk ko ba Miyoi amagi yumda nongmai ron mangarong kapsilamdi sakhangdaba singna Miyoi du ki yumgi gate gi nongmai kapsilam ki ba du yumda kham du na leiba gari ama pan badagi ama ata toki yumgi mafam khara dasu nongmai na pan ki edu leibak phabadagi thaudo odu da kana amatari asu open amata yaukhidi sanjam tombi gi yumda nongmai kapsilam ki bano habidu हौजुक फाउबी ओइना कनाना करी मरमगी दमक सथरम लिबनो हाइबदु खंग मंगमद्री हैरि बीजेपी की स्पोक पर्सन जॉनसन एलांगबम पार्टी दगी रिजाइन तोख्रे मियामगा सतमिनबना असुंबु ओइगनी खलगा पार्टी दगी तोखिबनी जॉनसन हौखिबा सयिंग लिसिंग अनिगा कुनगा होमदोइगी मे अहुमदगी थोलखिबा इरांग असिगी मतंग मियामना पामलिबा वखलोन अदुदा लाक्तबा मदि लैरिबा फिबा मसिदा फाजिन पुनसिनदुना करीमत फोंगदोपा यादना लैरिबा सिना मरम ओइरगा बीजेपी की स्पोक पर्सन ओइना लैरखिबा जॉनसन एलांगबम पार्टी दगी रिजाइन तोख्रे मांगना पार्टी असिदगी रिजाइन तोबगी सिरोलसु अथुबदा पार्टी असिगी प्रेसिडेंट पिसिलगने हाइना जॉनसन एलांगबमना ngasi kaisam एलांगबम लैकाइदा लैबा माकी मयुमना पांथोकिबा पावगी मिफम अमदा फोंगदोख्रे मांगना मखाताना हाइखिबदा महाक मसामक एक्टिविस्ट अमु ओइना हौरखिबनी लोइना बीजेपी दा याउदुना पार्टी की स्पोक पर्सन फाव ओइदुना लाखिबनी अदुबु मणिपुर की हौजिक लैरिबि इशू असिगी मतंगदा पार्टी अमसुम लैंगा की मैकैदगी मयेक सेंगदबा इहौ असिगी मतंगदा मियामना पामदिबा वखलोन अदुदगी तायोनना थबक तोरकपना पार्टी असिदगी रिजाइन तौनबगी फिरेब अदु लौरखिबनी लैरिबि इरांग असिगी मतंगदा मियामना पामदिबा पॉलिटिकल एस्पिरेशन अदुगी वांगबदा लैरिबि इरांग असि मसा मथंदा मुचखिगनी हाइना ओनसिलगा चाबा मानबा थौंग अदुना मरम ओइरगा ngasiगी फिबम असि यौरखिबनी हैरि Kamjong district ki khullohum de attack tawrakhibado high power committee na thigatlagani handak ta Kamjong district ki manung sena leiba wangli namli amasum soro da kuki khulai pai bakra na bom amadi nomai kapsindana landara khibado da central force na lokhiba thawdang adu peningai oidi haina mekei kyadi ki wokat narakpadu yenglaga thigatna na ba Manipur lenga high power committee ama sem duna maphamadu da tharaga thigat hangadari थाजबा याबा मफमदगी फंगबा पाउन हाय बॉम अमसुम नुमै कापसिनदुना अटैक तौरखिबा कोकी टेररिस्ट अदु तांकुल मिसा मियामना केएनएबी नि हाइजरगसु अवांगबु थाकी इंटेलिजेंस रिपोर्ट तदि केएनएबी नि हाइबा कंफर्म तौबा ngamdri मफम अदु वाइदे केएनएबी की कैडर सिंह मणिपुर की बाउंड्री लांथोलगा अटैक तौबा मसुम हनखिबगी लंबी लेखि मदुगिदमक अकन मसिक्सिन थौरांग हानादगी हौना लौखटलगा लै अटैक तौरमलिबा कोकी टेररिस्ट अदु टेक्नोपाल बेस तौबा विलेज वॉलंटियर ईस्टर्न जोन की कांगबु ओइगनी हाइना लौनरि हारिबा टेररिस्ट असिगी केडर हुमफुदगी हुमद्रा फावबा मोरी अमदि मसिगी अकोइबदा ऑपरेट तौदुना लैदि पनमयाबदि अटैक अदु केएनएबी अमसुम पीडीएफ की अपुनबा कांगबुननी हाइना एनपीएफ की एमएलए ओइरिबा लाइसियो काइसिंग पाउमिसिंग ngarang फोंगदोखिबा लेख्रि मा ngasisu थाउदोक थोफम सखि सोबेंदु अधिकारी हयेंग अयु पुंग 13 ताबदा बेंगोल की सीएम ओइना वासक लौरगनी वासक लौबगी थौरम याउनबा खेमसान कोलकाता दा थुंख्रि ममता बनर्जी ना लुसिंगबा तृणमूल कांग्रेस की लेंगाक मिखलदा माइथीख्रबा तुंगदा
Sobendu adhikari hayang ayuk pung taramathui tabada West Bengal ki minister oina wasak loragani BJP gi lusingba si legislature party gi lusingba khalle haibadu center gi observer oina Kolkata da ngasi ayuk lakhiba union home minister Amit Shah na lakthoki madugi mamangda home minister Amit Shah na share loduna nauna karaklaba BJP gi MLA singgoiba mifam ama phamki amasum mifam aduda Sobendu adhikari bu BJP legislature party gi lusingba oina khanmada amatu oina yanakibani mak ngasi numidang wairam pung taruk tarakpa du wai West Bengal gi governor RN Ravi unaduna government ama CMG hairagani state asida BJP gi ahanba minister suman oiragani wasak lobi gi thoram asi yaunana ba ngasi ayuk Manipur gi minister Y Kemsan Kolkata da thungkhre ma ki khongset asi BJP na laingak pa state punamaki minister sing hayang wasak lobi gi thoram asida yaunana ba invitation torakpadi gi sakhibane hayang wasak loba loiraba tungda ma Bangalore numit nini gi khongcheta satlaba yai madugi matungda mak Imphal da halakadra natragana Guwahati da oina satkadra haiba hojumaki oina sapsana khangmangamdri Sobendu adhikari ahanbo oina khumja inglising amaga samapan ga maudraga mangadagi inglising amaga samapan ga maudraga nipan phaw Indian National Congress ki councillor oina Kanti municipality da lerami Kumza inglising amaga samapan ga maudraga nipan dagi inglising aniga kun phawna All India Trinamool Congress ki senior leader oina state angak cabinet minister oirami inglising aniga mapan dagi inglising aniga taraga taruk phawba time look Lok Sabha constituency dagi Trinamool Congress ki MP oina thawkurami kumza inglising amaga English aniga taraga taruk tigi English aniga kun phawbada West Bengal government da Trinamool Congress ki mihut oina transport amadi irrigation minister oina thawpurami kumza English aniga kunda ma Trinamool Congress thadoktuna BJP da yaurag opposition leader gi thaw pukhi hanis pawks ta pali Assam gi oina handaki mikhal BJP na yamna sauna mai pakraba matungda state asigi minister kana oigategi haiba me 13 re khanglagani numit asida center na tharakpa observer singa loinana legislature party gi lusingba khanbegi mifam pangtokani lusingba khalaba matungda governor unaduna anauba lenga ama semge haijagani haujik phawgi oinadi Assam gi minister Himanta Biswa Sharma na oigani hari mauna minister oirakpa taragadi thangna anirak minister oiragani henasu pawks ta makhata na phungdorakli Manipur gi minister Yumnam Khemsan so Assam gi minister wasak lobi gi thoram aduda saruk yagani wasak lobi gi thoram tha sigi taragani thugi ayuk pung 13 tabada pangthokani henasu pawks ta makhatari